aduga mayam sida laisina war matamda lan tawnabagi ko British ka Japan ga hogi Kaching da flight khamambagi photo ne. Hello, hi ma'am. Aduna ai hoji lojin jare hoi ira share tawra ngai da mata aduna pudai share jare ma'am sinai se. Kamai na doge ma'am. Pizage adana sida laireko ma'am ma'am sise akogi festival sigi batoni ko adana ma'am simatang ai ma'am da pizage ma'am sida yengba lakko matamda akogi paisa amuk sangge ko ma'am ra ticket free ne. Hello guys, ma'ambu abukana taram no oksari ekena boigi YouTube channel sida natragana Facebook pe yengbiragana ma'am aigi Facebook ki account sida ma'ambu amukana taram no oksari ekena boigi mai kaidagi adra ma'am ngasi se akogi festival gi tawgadaba numin ninini watlingai gi mamangi video ni ko ma'am sise aduna hangsit ne ma'am akoi festival se aduna ain hojik laijai se library dane silai se aduna ma'am akoi se decoration ayam loye aduna ma'am silai se sida theat hore ko koi poster je sida lere ko somda lere ma'am si je ayamba manaba poster ngaktani ko asi kaigi no haigi ba matamda koi hana mafam da the lubadagi festival je nangna ngai gi damakta pujilaga sida loina thamjabane nan ahoina thecharam badu sida lere loina sida je ma'am ma'am aduna I hall manungda sangsin jare manungsida koi oja ma'am amasu laktuna leiramagani aduna yengorsi ma'am kamai tawuno do ma'am aduna sida leise pung dolok makhan ani amaga yaure aduna ma'am sida amuk leire ko akogi drama sida sijina gadaba light sing paring sana thamduna leire sise ma'am akoi a theater mafam dagi puraga sidani ma'am thamjari base howjiki light ma'am do ma'am si mathaksida loina fit tawdaine ma'am sisina hogi dress songbam hoi mamang da su drama gi show ka da ko sisina adum dress songbam ne ma'am sisina mi ju ayama budi lam dari ko hoi oja yai mane oja mahesh ne aduga oja tanaga moyo kumbudi lairam la ga hana tuna hojigi akoi bese ucharake aduga akoi drama gi rehearsal to wa jagoi gi rehearsal to wo dusu ma'am ngasi sida loina ma ayamba library hall sida tawdaine aduna ahan budi oina akoi besingje akoi library gi sisi ma'am da yengan jarake miyeng damina si ma'am sida laise akoi light sida leire library gi reading book ma'am ama aduga somda su leire dai ma'am ama sida gi dum lothoga paaba yare ko ma'am na gallery leire ma'am photo headphone sida ahanbada leire a view of Kaching Kaithel old market Kaching Kaithel thaina gi go aduga ma'am sida leisina Kaching harauba Kaching lai harauba gi ni ma'am sigi photo sina aduga ma'am sigi sina Kaching gi bus parking gi ne ma'am 1970 gi matam gi 2013 gi view ne hoi Kaching bazar gi 1994 gi Kaching Kaithel main road Kaching Ithaimaru dam palen 1967 gi view sida leiribasina Kaching Kaithel da ko 1962 da Krishna Janma numit chida mi ma'am ama chingi wagi photo ne all Kaching Kaithel 1960 gi matam gi hoi gi Kaching Kaithel ne ma'am sisina aduga ma'am sida leisina lan tawnabagi ko British ka Japan ga war matamda Kaching da flight khamambagi photo ne hojik Manipur sare basi asi sadringai mamangda leiramba view ne aduna ma'am sine akoigi Kaching library gi gallery gi manungda leiramba akoi photo singdo ma'am da yengan jage ko aduna ma'am sigi makata ba kamai tawuno amuk yengminarsi ma'am aduna akoi hojik jagoi gi reaction tawgadore ma'am kudai si chechela se pat aduga mo thingnaminarsi ma'am hi ma'am aduna ai kudai se pat loijare hojik reaction tawrangai gi damakta aduna silai si ma'am sinta pai
खराबुदी लाभदौबो वाटेबको अदु लाभको गायसे अदु तौरङाइ तौरसि म्याम रिहर्सल सौरङाइ म्याम सिलेक्सन कमाइ तौगे म्याम अदुना सिदा लेरे अखोइ जेलिसन जुलाइ अदुगा अल्बा जुला तुना लेरे अदुना तौरङाइ तौरसि म्याम रिहर्सल से हौरङाइ गिदमक तौरसि अतैसु मनुङदा लोइ लेग्राफे Okay, hay ba hore? mayam aduna hojiki akogi rehearsal se dance ki oina di loijare aduna ai si lai sine dance tawba loiraga aduna mayam hoji atupagi oina ko rehearsal kanna tawreba koi angang singi thang ta gi ba adagi akoi drama so muk taw dine adui du mo mayam yengmina si mayam hojik thang ta kanna tawri aduna yengo si mayam ai mayam de yengan jarage mayam aduna thangta gi rehearsal tawsu loire aduna mathang akoi drama gi mo ngata lega tawrani aduna silai se akoi jagoi samina akoi friends sing aduna mayam sima khata ba kamai tawno mo yenga si mayam mayam aduna akoi rehearsal se loijare ai thoksarak le hall manung dagi aduna yumda mo chalangai ni taw urase mayam aduna ai hojik thoksarak le akoi gi library hall dagi rehearsal loiraba matungda aduna yum yongna ba chalasi aduga yum yoraga mo thengna minarse mayam let's go hello mayam aduna ai hojik yumda mo yojare mayam aduna ngasi je akoi gi full rehearsal ni go mayam aduna hayenga tawri ni mayam rehearsal se aduga hangchit tagi festival se haudaine aduna mayam akoi se date 27 doina tare ko akoi gi drama sina liberty theater gi ko in the rhythm of corona se date 27 da tajare aduga khamba thubi jagoi sina akoi oja danna tawraga puthok jaga deribe sina akoi gi date 20 ga 9 da tare aroi bendumin sina mayam aduna mayam soidana yang balakpiu aduna mayam na la ngai gi da magda mayam da keno kata pijage aduna sida lere ko mayam aina laga pizaraba phangjadraga su mayam si je akoi gi festival sigi batoni ko aduna mayam simatang ai mayam da pijage aduna aduga mayam sida yeng balakpa matamda akoi gi paisa amuk sangdi ko mayam ra ticket free ne
aduna myam adum yeng malakpi myam na thabak hangagadi thabak chillagadi myam na thabak sangdragadi yeng malakpi gano haidi thabak sangdragadi ko thabak sangdradi kai upai lai natra aduna ai blog dai su adum yeng ba phangbiragani na ai thajaba thamjai myam aduna sini myam ngasi gi ai gi blog aduna ai hojik yumda halabani na ngatang leiraga khongkun hamdoni maimita thoni aduga saksa thoni aduga pothazarani myam aduna myam ngasi gi di matang sida ai blog se lojilangai tawjrage aduna mathangi anauba video do myam ga harau tayamna thengna minase aduna ngasi gi di kainer si myam ai video si nungai ga di myam na like share subscribe tawba kawbirongno aduna ngasi gi di bye bye Napang khai naraba chetla Nasha namatikla pumbi